Lamdam asigi mihud singna iswar palaga leba asi constitution ki makhada thabak tawgani amadi miyam ngak sengani haina wasakhiba adu thabak oina pangthokpa ngamlaktabasi Laibak Thibani haina uchiwa kabui women society ki mihud Lungjaenglu kamaina pendaba phongdorakli Amuko Poirele Marol Amawaba Kohar Amadi MSF ki meeting makada lamdam masigi tongan ba mafam kayada chathariba wakat mifam singi sarugama oina uchiwa mamang lekai laiba ibudau pakhang ba community hall da chathakiba wakat mifam amada wafam masing mahakna phongdokibane Malampal Uchiwa Kabui Women's Association Uchiwa Maira Paibi Hayan Maira Paibi Golden Pillar Club Amadi Hayal Young Popular Club na sinduna pangthokiba wakat mifam aduda Lungjaenglu Kamaina Makatan Hai ngasi pangthokliba wakat mifam ase lamdam asida kukinar ko terrorist singna chatharakliba terrorism ge thawong sing ase lefalu haiba demanda chatabane lamdam asida ngai hak leitana mihat mipun chathariba amade khulkaya mai thariba asida lengakna khangjin usinnadana action amata lokhatana leitokpa ngamliba ase Laibak Thibani kukinar ko terrorist singna micham kaya mihatina hatle aduga central force singgi mamang maktada yum kaya tangoi tana mai tharakle masi fawba action amata lokhatana leiriba asi peningai oide lamdam asida nemchaki pianbu deputy chief minister oina haptuna hauzik fawba thamliba sina lengakna terrorism mapung fana sabatle haibagi mayek larab kudamne ngasidi micham miyamna lengakta thamlamba thasaba khudingmak mangkhre mipung khudingmak logi makhada lei haijarabasu manipur lengakti logi makhada leitabagum thabak tawre maramaduna lamdam asigi micham miyamgi yaifanaba thabak lenga asina tawrakani haibagi thajaningai oidre lamdam asigi miyam asi Thangal General Birti Kendrazet Pauna Brazabasi Rani Kaidiliu Amadi Haipo Jadonangna Chingba Athoba Athobi Singi Machamasu Ngaktani Amadi Makogi Thauna Adu Ngasigi Mirol Dusu Hanba Lektana Yauri Haibase Lengakna Kaidonungda Kaudaba Fagane Lamdam asigi Miyamgi Mikap Mirau Kol Sing Ase India gi Prime Minister na ngasi phawba taba ngamdriba ase angakpa amane afaba tunglamchat amagidaba ngasigi mirolda leiriba yalhomi kodingmakna amata oina punsinduna thengnaminabagi matam yaure haina sumha makatana phongdokhi. Can you hear the cry of the people of Manipur? Are we not citizens of India? Is Manipur not an inseparable part of this great nation? Constitution promise justice, equality, and protection to every citizen. We strongly appeal to the government to fulfill its constitution duty and be accountable to the people. And silence cannot heal broken families or restore shattered lives. And remember that history will remember how leaders respond in times of crisis. India government na koi Manipur di yiba being ase koi state government na India government na hairaga di state government na hoi na le Manipur da leiba mama macha sing masi machan ji na mami te mapi taraga akoi state government bungo khem chana harau ribra mana di ai su champur chale ai kangpuk pi chale mai te yam tang kangpuk pi dalal han pi mai te yam tang more chalan pi adugi power su lei da mana ai di adu chale ai su champur chale ai senapati chale na perja miyam di kayam puina muksi war sana na lei di do ni